Lakhipuronline puthokchaba October ki tang 13 ningthaukaaba numit ki Khomjinba Pao tabirasi. Ahanbada maruoiba pao. Pukning wakhal gi oiba laina gi matangda miyambu bhab tahananabagi pandam ngarang October ki tang 10 laibak asidasu numit asi pangthokre. TET coaching da saruk yakhiba oja singda Assam Manipuri Sahitya Parishad ki maigedagi ikai khumnabaga loinana tawbimal khangba utkre. Kasar gi tongan mafam singdasu panthoibi ira thoni thorong pangthokpa hokre. Dharmanagarda kunumdoi suba state level thangta championship karang loisinkre amasung Assamda miyoi chamaga humpugi masada COVID ki anuba case thengnakre. Positive oibagi chang chada 0.3 oiri. Haujik mapungoiba pau tabirasi. Pukning wakhal gi oiba laina gi matangda miyambu bhab tahananabagi pandamda chahi khudingi oina pangthokpagum ngarang October ki tang 10 aikhoi gi leibak asidasu numit asi pangthokre. Mental health in an unequal world haibasini. Bengaluru gi Nimhansta numit asi gamari lenana kendra gi haksel amasung yaipa yumbal gi mantri Mansukh Mandebya na hai pukning wakhal phana leinabagi tamak imung manung punna leiminaba harau kumai amadi irat thormana chingbada miyam punbada saruk yabana thoidokna kanaba piri haina phongdokhi. Numidasida Nimanski maigedagi Mind Notes haina mingthonba mobile app amasu puthokre. Haukiba September ki tang 10 dagi 18 phauba numit 15 ni chubna TET ki coaching pangthokibada thawai hakchang yauna saruk yakhiba oja 18 bu Assam Manipuri Sahitya Parishad na ikai khumnaba phongdokpaga loinana tawbimal khangba utkre. Thauramasida Assam Manipuri Sahitya Parishad ki Vice President NG Basanto Kumar na kasar gi itkola awang mandopta pangthokiba thauramda mifama poina saruk yakhi. Thauramda A Nandababu Singha Retired Additional Secretary Assam Government na mithunglen oina saruk yakhi. Loinana Y Nadia Chan President Lakhipur District Committee Assam Manipuri Sahitya Parishad S. Komlakanta Chairman Kokpin L. Manglemba Singha President Manipuri Literary Society Assam N. Manihar Singha State Awardee M. Ngaubas Retired Teacher C.H. Champalal Singha Member MDC Cum Secretary Assam Manipuri Sahitya Parishad K.H. Omol Singha Secretary District Academic Council Somor Luang Secretary Manipuri National Theatre Amadi Jamal Chaudhary Headmaster Singitbon High School na chingba miyoi singna ikai khumnajariba mithung oibiki. Thoromasida lengyan phi certificate amadi honorarium piduna ikai khumnaba utkraba oja sing mingoina pallabada N. Manihar Singha State Awardee K. Champalal Singha, M. Ngauba Singha, L. Kalimon Singha, N. Dhiren Singha, K. Nandababu Singha, K. Karunamurti Misra, Mahibur Rahman, Dr. Medhajit Singha, Dr. Rajkumar, Dr. Sunita Singha, Bikramjit Singha, E. Deben Ranjit Singha, Jamal Chaudhary, Ranjana Sharma, N. Mera Khombis, Umakanta Singha, P. Sobita, Dr. M. Ninghaiba Singha amasung Prem Kumar Singhani loinana motivational workshop adugi wangang loisu oikiba ojamari A. Nandababu K. Chandrasekhar Singha State Awardee L. Kalimon Singha amadi N. Dhiren Singha gi mafamdasu K.H. Dhiren Singha General Secretary Assam Manipuri Sahitya Parishad na thagatpa phongdorakli. Takpi tambiriba oja singda ikai khumnaba amadi mahiroi singbu pukning thogatpagi thoramasi numit asimaki chap manaba matamda Hailakandi District Indramani Public High School da su pangthokhi. Thoramasi da Koijam Sopon Vice President Cum Academy Chairman na mifama po oibiki. Numit asigi thoramda akhanaba wangangloi oina Kabam Chandrasekhar, Lukram Kalimhon, M. Nandakumar Singha, P. Noni Singha, H. Umakanta Singha, L. Khogendra Singha na chingba miyoi singna saruk yakhi. Thoromasibu Konsam Robindro Secretary Assam Manipuri Sahitya Parishad Hailakandi District Committee na program conduct tobiki. Ima panthoibi irat rup jingya lekai Lakhipur kasarna haukiba chahi 12 dagi pangthoktuna lakhiba panthoibi irat thoni thorom ngarang nongmaijing numit meragi mangani panbadagi hauduna taret ni chupna irat thoromasi pangthokadori ngarang haudokpagi thoromda haunabi matungina amaibi singaloinana Barak Turel Laija Irol nungdagi ikobagi thoromna chimba pangthokhi lamdamasigi miyamna irat thoromasi da saruk yabiduna thawul phangbiranaba ima panthoibi irat rup jingya lekai Lakhipur kasargi maigedagi ngangom Niranjana phongdorakli. Ima panthoibi irat rup tolen kun kasar Assam na silang tu nangarang tagi makal mathel thorom kaya galoinana ima panthoibi irat thorom pangthokpa hokre.
Hayeng leibak pokpa numit ki ayuk ki pung 13 makhaida Delhi dagi khongsa laglaga Kumbhirgram airport ta thonglaga doriba Rubaro Miss India Elite 2021 gi mingthol phangkhrabi Mutum Momita Singha mahaki poknafam khungang Bontarapur da khongsa laglagani Rubaro Miss India Mutum Momita Singha bu taram okpagi thormama lakliba October gi tang 13 da Bontarapur Khunjau da pangthoklagani haina TH Saitabati Singha Mairapaibi Kalibari Road Sonai gi maigai dagi phongdorakli North District Thangta Association na sinduna Dharmanagar da kunhumdoi suba state level Thangta Championship ngarang loisinkhre Championship asida sanaroi chama hena saruk yakhi masidagi khangatlaba sanaroi nifu tarukna lagliba December thada Jammu da pangthokadoriba National Thangta Championship da saruk yagadoribani ngarang loisinba thoromga loinana mana yenthokpagi thoromda Youth Coordinator Kunal Gautam Thangta Association ki Chief Advisor Oinam Deven, Executive Member Bijuli Singha, Human Rights Convener Sanjib Dhar, Udbhavani Samajik Sangstha ki Ranadip Rudrapal, Baby Lane School ki Principal Ajoy Singha na chingba Miyoi Singh saruk yakhi hairi. Assam dangarang miyoi chamaga humpugi masada COVID positive oiba thengnakre positive oibagi chang chada 0.6 mari oiri Assam dangarang miyoi manga laichadasina laikidabaga loinana laikidabagi apunba masing 5,963 sukre Manipur gi haksel loising na thokpa pau matungina miyoi chamaga yangkhai gi masada ngarang COVID-19 positive oiba thengnakre laichadasina ngarang miyoi ahum laikidabaga loinana laikidabagi apunba masing 5,195 sukre Aroibada maruoiba pau amukhanna Pukning wakhal gi oiba laina gi matangda miyamu bhab tananabagi pandam nangarang October gi tang 10 laibak asidasu numit asi pangthokre TET coaching da saruk yakhiba oja singda Assam Manipuri Sahitya Parishad ki maigedagi ikai khumnabaga loinana tawbimal khangba utkre Kasar gi tongan mafam singdasu panthoibi ira thoni thorom pangthokpa hokre Dharmanagar da kunhumdoi suba state level Thangta Championship ngarang loisinkhre amasung Assam da miyoi chamaga humpugi masada COVID ki anuba case thengnakre positive oibagi chang chada 0.3 mari oiri Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare